mayam ama country mayam ama sida adani na Prime Minister Modi amasung hajik lairiba Narendra Modi ki BJP ki sarkar asigi ministers mayam si administration da lairiba mayam power se seasonary haraga makoi ki adani ki group company khaki oiba makoi ki damakta kana namik damke profit ki damakta LIC ki paisa mayam ama nampuda invest honba adu da natana praja mayam ki public ki oiba common people ki oiba taxpayer ki oiba paisa mayam do kadai da sakribano kamai togdana kamdauna adani ki group ta adugo company mayam amasu public sectors undertaking ki company mayam amasu adani ki groups ta kamdauna forceful investment taholami bano haibase masigi matang da thijinna no gidamakta both BJP ki MP chu yauba Congress ki MP chu yauba left ki amasung opposition party khurima ki MP yaure hairaga joint parliamentary committee ma same si haibagi matang da ngasi hojik lairiba honorable prime minister Shri Narendra Modi tumin lai madunani aikoi JPC ama semgadabani adugo masi Manipur Pradesh Congress committee amasung aikoi federal organization khunima youth ki mahila ki NSY ki seva dal ki mayang singba ngasi pul hairaga khoi senior leaders mayang loinare hairaga ngasi aikoi na tauriba dharna masi yamda peaceful oiba democratic right ni aikoi ki parliament da aikoi ki leaders singi statement book wangahan bang ngamdrakan adani ki wayam da panba yadrakan sidadi ngasi bhar ki praja khudimang no wahang hangi madudi demand tauri Shri Narendra Modi ki sarkar amasung prime minister Shri Narendra Modi ki ga madudi JPC phaman si joint parliamentary committee phamal le hairaga kamdauna kayam yamna karmai togdana masi ki adani group sida hajik lairiba sarkar asina masira mateng pangkhibano Shri Narendra Modi ji ki sarkar matamda prime minister ki madugumai yamna khas oiraba yamna maru oiraba maru mapang khara khakta da aruga praja mayam gi I chupi harga praja mayam gi paisa puramak mangon de piraga mi khara khaktan kana na basin base masigum basibu koina chronic capitalism haina kaur base masigi mathakta Congress party na seeing na both inside the house and outside the house throughout the state throughout the country ai khoi masigi mayokta lai hai base masigi message pibo ina khoi ngasi Raj Bhavan da Manipur ki governor ki gate mawang maktara khoi leijeri bani ngasi na